ngase ayuk akaknaba paw ama phangbadagi Thawbal Police Commando Team amana Thawbal Bazardagi hurankiba Royal Enfield Bullet ama Lilongi mafam amadagi phagatpa ngamle gariga konana phagatlaba miyoi adu Pravesh Chahikun apokpa MD Khairuddin Kiamgai oinam laukondagini makhatana ain gi oiba thabak laukhatnaba Thawbal Police Station da sinakre Lengak pairiba BJP party da yaurabanina hauzikti paliba lengak asiga tanaraga kumbi kendragi chawkhat thaurangi thabak sing paikhatlagani haina hanigi minister N Mangina mahakbu BJP yauri haina state ki thakta okpagi pangthokpa thauram ama yaurarba matungda miyamga loinana ngarang numidang mahakki kumbi da leiba yumda ngarang numidang pangthokpa meeting amada phongdokre Manipur lenga ki Relief and Disaster Management Department ki miyang makhada Disaster Management Institute na sponsor tawduna tangkak nai na sa tharakba training program gi saruk ama oina ngarang sugnu SG manung chanba Tangjeng Khunau Community Hall da one day training cum awareness program on disaster management with emphasis to COVID-19 gi thauram pangthokre National Eligibility cum Entrance Test NET ki exam October ki tang taratarukta haidok naba Supreme Court na order thokre court na mamang da cantonment zone da leiba candidate sing exam thaba yaram daba adu yahangani hairi panbayai NET exam mai paklaba sing leibak asigi maming leiraba medical college sing da mahi tamba phangani Bangladesh cabinet na rap ki thodok ta chenaba sing sibagi chairak pinaba ayaba pikre Bangladesh ke Prime Minister Sheikh Hasina na luching duna fam ki ba cabinet mi fam aduda laibak asiki cabinet na hana laijaramba the Prevention of Women and Children Repression Act 2000 asibu samdok tuna rap case ta chenaba sing sibagi chairak pinaba ayaba pikibani